Akasmani Imphal Wahengbam Rajesh na pau pajari ahanbada maruiba pau Raijagi Haksil Bibaki Joint Director Dr. Geetchandra na hairi honglaliba aing asa amasung miyobigi punsi mahingna Raijasida tongan ba laina sing nabagi sang hengalakli lambigi kudongtiba thokdok amada ngasi Thawal jilada mahiroi nupi macha ama leikidre amana sokle Sangbidhan Divas Lebaki atay mafam sing da pangtok na bagum Manipur su hayeng school sing yaw na paksan na pangtok na gari. Manipur Sangay Festival lising ani kun mangagi mangani san ba numita ngasi tongan ba natki aba thawrong kaya pangtok li amasung Manipur yaw na awang nongpok raja karada leisil kung na thagani hairi. Raijagi Directorate of Health Services ki Joint Director Dr. Geetchandra na hairi honglakliba ay ngasa amasung miyobigi punsi mahingna Raija sida wakal laina diabetes, hypertension, thyroid na singba anaba sing nabagi sang hengalakli. Directorate of Environment and Climate Change ki Media Resource Center na sinduna Manipur Climate Change Reporting ki matangda porom patalaiba Directorate asida pangtopa taruk suba Media Fellowship Program ki mari suba mifam da wangang aduna Dr. Geetchandra na hai Raija sigi mafam kya da chanba loidaba iram nala singda kang macha pokphum oirakli masina dengi laina santorpagi achoba maram amasu oiba yai. Manghai dengi sandoriba mapam sing mapping tawbagi thabak haujik chatharari Dr. Geetchandra hai ising ichaugi matungda yum sing kokphai suja kabana chingba thokpana asthma nabagi chang hengalakli Manghai Manipur kidney nabagi damak nongmada patient cham hena dialysis tawri When the Tobiabasi, when Yunda, support the level for ever, it seems the Kupa, but the reality of the government. Super people sit to the carway, Geo Mepin to the carway, Aduka, the Imphal, West Imphal is there, Kenabas a Kanganeva. See the gas and carry temperature, like you know. See humidity can wangi, rainfall can lay, precipitation can wangi, the vectors analysis of Sanguine. Other sea study the market, put about Changi, Manipur. Thawramduda wangang bada Environment and Climate Change ki Director Dr. Geetchandra Rajesh hai English ng machamapan humbudra degi lising ani kun mga fawada Raija asida sabagi chang tha tara ni thoigi manungda tha tara di Celsius degree kuntra gi mathakta leiki manghai honglakliba aing asa asina haksel gi lamda solakpa kaya asi miyam punna amato ina thengnaminabagi tangai phadaba lei Yamna laibak tiba thokdok amada ngasi Thawal jilada thokiba lambigi kudong tiba thokdok amada mahiroi nupi macha ama leikidre amana sokle aikhogi Thawal pawmin hai thokdok adu ngasi nungtil Thawal okrangi Waikom Mani Girls College mapa thokibani thokdok adu Imphal lomdagi Thawal tamna haitharaba bus amana khongna chatpa mahiroi ani thombadagi mahiroi ama mafam adumaktada leikidabani thokdok adu da soklaba mahiroi ama district hospital da pukhalaba matung Imphal gi hospital da pukatuna laikatnari hari Laikhidraba nupi Masadu Yaripok Singha Mathak Laikai Degini Hauzik Fancier Higher Secondary School da Class 11 Tamribi Mahiroi ni Hari Laikhidrabagi Haksang Jenimski Mokta Thamkre Thokdok adura cheniba miyoi sing phadri ba phawba asiba haksang lauroi hari thokdok thokpham da jila adugi SP Manoj Prabhakar laktuna imung manunga wari sanaki laibak thiba thokdok adura chenariba bus adu hauzik pangthokliba Shanghai Festival da mathok tawruba Kaksing District Personnel sing puraga halakpani hari bus adugi driver fare case ama register tawre hari Sangbidhan Divas Lebaki atay mafam singda pangtok na bagum Manipur su hayeng Imphal gi Palace Compound leba MSFDS ki Palace Auditorium da pangtok lagani thoramasi Raijapal Ajay Kumar Bala saruk yagani maragasita Raija Sarkar gi Shiksha Vibhag ki makha da leiriba ZEO singna hayeng Sangbidhan numit palan thoram pangtok na ba hukum thokre Education Ace ki Director na thokpa cherol amadhai Education Ace ki makha da Manipur da leiriba school khudingmakta hayeng Sangbidhan numit paksana pangtok kadabani aduga jila khudimaki ZEO singi makhada leiriba school singna thorom pangtokpagi photo natraga video sing lagliba sagolse numit phawbada directorate pisilakadabani hari Amaromda Naidiri leba Sangbidhan Sadanda Central Hall da hayeng pangthokadriba Sangbidhan Divas da Rashtrapati Draupadi Murmu Uparashtrapati CP Radhakrishnan Lok Sabha Adyaksha Om Birla Pradhan Mantri Narendra Modi na singba saruk yagani Thawram aduda Rashtrapatina Sangbidhan gi preamble pathokani masigi matakta lon mapan Malayalam Marathi Nepali Punjabi Poro Kashmiri
Telugu, Oriya amasung Assamese lolda handoklaba Sangbidhangi lairiksing puthokani. Masiga loinana Sangbidhan chanakibagi 63 suba kumon thoranga mari lenana commemorative booklet amasu puthokani. Paugi maraktana break ama. NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Tabiriba Pawasi, Akasmani, Imphal Degini. Manipur Sangai Festival lisingani kunmagi ngasi mangani chanba numit asida tongan ba natki ba thorang kya pangthokle festival asigi maroi ba thoram pangthopam oiriba hapta kangjibung de leiba Geetchandra open air theater da lamdam asigi tongan ba phurup singge kala sanskriti gi thoram sing yauna jagoi isai na singba pangthokle. Festival asi saruk amo oina Manipur State Film Development Society gi auditorium da ngasi su tongan ba film sing utli amaram da Sangai Festival pangthok patarabadi aikoi su isagi yumda halan biro haiduna ngarang changsing kiba khongjing da mairoi amabo security force na phu se kiba yaning de maduda chenaba security force singi mathakta thabak lokot piu haiduna ngasi CC Higher Secondary School gi mairoi singna Raijapal da memorandum ama pisin kare memorandum pisin balakpata security force gi kangbuga mairoi singi gi marakta mukna bakara toki tungda police amasung khongjang changsiliba mairoi singi marakta wari sanarba matung irang adu laksinki Imphal East Jilagi Dolai Thabida IDP singna changsingki ba khongjangda IDP yauna mairoi sing asok apan nangkiba amadi sagol mangda leba community health center and hospital da security force ki maikai digi tear gas kapsin ba thongbu yaning da ba phongdoktuna wakat mifam chathakare raija sigi tongan mafam singda su Sangai Festival pangthopabu yaning da ba phongdoktuna wakat mifam chathaki Sardar at 150 Padeyatra Unity Mars ngasi Kaksingi DC Office Complex tagi Rajya Sabha gi MP Maharaj Laisemba Sana Jaubana Hogdokre Kaksing Jila gi Organizing Committee of Sardar at 150 Padeyatra Unity Mars lisingani kunmangana singduna pangthokiba thauram aduda Kaksing Jila gi Deputy Commissioner Rohit Anand SP Priyadashni Laisram amadi Mera Yuva Bharat Manipur State Director L Marjit Kumar Singh Saruk Yaki Generative AI transforming the landscape of academic research haibasigi matangda nomagi oba lecture program amangasi GP Women's College Imphal gi library hall da pangthokre Dhanamanjuri University gi College Development Council na University asigi Department of Home Science na punna sinba thauram aduda AI gi matangda Manipur University gi Department of Computer Science ki head Dr. KH Robindro Singh na wangangki Malim gi nupi singi matakta sataba miot minay mutatpa numiki palan thoram Thawal jila dasu ngasidagi haukre mathang thagi tara taruk phawba chathagadaba thoram asi Integrated Rural Development Service Organization Wangjing na sinduna pangthokpani Unite to End Digital Violence Against All Women and Girls haiba hiramda numit tara tarukni chathagadaba thoram asi Thawal Kaksing amasung Imphal East jilagi tongan mamafam singda pangthokkani hari Amaromda Tengnopal Jila dasu nupi singi matakta sataba miot minegi matangda Jila asigi District Administration amasung Center for Women and Girls Weaker Section Development Council District Legal Services Authority Chandel District Police Tengnopal amasung All Tribal Women's Organization sinduna Tengnopal Jila gi ZEO Relief Camp ta pangthoki Thauramgi saruk omoina DC Office Tengnopal dagi ZEO Office phawba lamjel ama lamthaki None Jilagi Manung Chanaleba Tupul Village da Nomagi Oba Civic Action Program Pangtokre Thoramadu Manipur amasung Nagaland Sector CRPF ki DG gi Miang Makada Marfutaruk Suba CRPF Battalion None na Sinduna Pangtokibani Thoramadu da Marfutaruk Suba CRPF Battalion gi Second in Command W Rangini SDPO Nungba SM Hussein Tupul Village ki Chairman Ningmai Kamai Saruk Yaki
thoro maduga mari lenana ising hamnaba patrasing khunja singde yentoki tungda mafam madugi chakot thoranga mari lenaba wafam sing CSO sing kulgi lusingba sing amadi khunja sing saruk yaduna khana nenaki Sahitya Seba Samiti Kaksingi Mana Pangadaba Aiba Aibi Singi Ming Lautokre, Mana Pangadaba Sing, Ningombam Nando Singda Yambem Satya Sing Mana, Kaithilakpam London da Yendrembam Sulalata Puruskar, Kitisan Luangda Singku Moirang Lema, Kabir Das Mana, Laistram Memo Singda Ketri Sawa Translation Award, Asamgi Lamabam Birendrigi Lairik, Manglangi Lambida Ketri Nalini Sahitya Mana, Achoba Yumnamda Yendrembam Godhador Ningsing Mana Piragani Hari, Manasi Matang Chahigi January Tara Mangada Pangtok Kadoriba, Sahitya Seba Samiti Kaksingi, Yankai Mapan Suba Mapokumon Tarunda, Kusinagani Hari. Central Agricultural University Imphal gi Makada Academic Session Lisingani Kunmanga Kuntaruki Oina BTech Food Technology, BTech Agriculture Engineering, BSc Natural Farming Amasung BSc Community Science Tamningba Mairoi Singdagi Darkas Kauri Akupa Marol Directorate of Agriculture dagi Khangba Yagani Akasbani Imphal dagi Pau Tabiri Manipur yauna awang nongpok raja khrada leisil kungna thagani hari Med Department Hai Manipur Assam Meghalaya Nagaland Mizoram Tripura Uttar Pradesh ki awang nongchup thama mafam singdasu ngasi leisil kungna thagani Bibhag asin hai awang nongchup bhar ki mafam kyada lakleba numinini asida ingbagi sang Celsius degree ani degi ahum phawba hantharabe yai masigi mathakta Andaman Nicobar Ithat Kerala Tamil Nadu amasung Puducherry gi mafam kharda nong kana chugani hari Maragasda lebaki konung Delhi da nungsit mopagi chang Hengalakli Central Pollution Control Board ki pau matungina ngasi nungtil pung ama phawbada Delhi da Air Quality Index asi chahum yankai mapan oiki Hauzik sanabagi pau Khaidem Geetchandra dagi Imphal gi mapal kangjebung da chathariba taramanga suba Manipur Polo International gi ngasi sanakiba ahanba match ta USA Polo Team amasung India Polo Team e Panjal taruk chanaduna draw chatki Ani suba match ta Colombia Polo Team na India Polo Team Sibu Panjal Tara Marida Thoiki All Manipur Polo Association na Sinduna Kangla Manung Kangjebung da chathariba Sagol Kangjai Cup lising ani kunmanga gi ngasi sanakiba match ta Luang Pokpa Polo Club na Lining Thau Khorifaba Polo Club pu Panjal Taramapan amada thoikre Ani suba match ta Tantha Polo Club na Nambul Mapal Polo Club pu Panjal Tarani thoi mapanda aduga ahum suba match ta Kaksing District Polo Association na EAC Polo Club nongmaibungbu Panjal mapan tarukta thoiki Noida da pangthokiba World Boxing Cup ta nupagi kilogram yankhai gi kanglupta lupagi takamal phanglakhraba M Jadumani Rajapal Ajakumar Bhalana taramna okre Rajapal ga unaba aduda Jadumani na hai lakadoriba Asian Games amadi Commonwealth Games da saruk yana pagidamak akanba mong da training chathanaba haure unaba aduda SP Sports Laisram Sarita saruk yaki BCCI gimdeng makhada Agartala gi Police Training Academy gi ground da chathariba nupi gi chahi kulhumdoi makhagi T20 trophy plate cricket ta Meghalaya na Manipur buran Taramapanda thoikre amaromda Gujarat ke Lal Bahadur Shastri Stadium da chathariba Kus Bihar Trophy Plate Youth First Class match ta Manipur na Meghalaya bo ran sani ge kunipanda thoiki Manipur Veteran Cricket Association na sinduna Langthawal Public Ground da chathariba kunithoi suba Manipur Veteran Cricket Tournament lisingani kunma kuntarki ngasi sanakiba match ta TCMDC Thongjuna YAC School bu wicket tarete thoiki ani suba DGAR Women's and Men's Championship Polo Tournament lisingani kunma kuntaruk mathang thagi manga dagi Imphal gi mapal kangjebung da horagan haina All Manipur Polo Association na thador pachirol amana hairi Chirol adun makhata na hai tournament asida saruk yaningba raija asida leiriba registered tawraba polo club amasung association singna tha asi kunipan phawbi manungda form pisilakpa yagani Rajesh Thagachari Geetchandra Arobida Maruba Pau
Raijagi Haksil Bibaki Joint Director Dr. Geetchandra Hairi Honglakliba Aing Asa amasung miyobigi punsi maingna Raijasida tongan-tonganba lainasing nabagi chang hengalakli. Lambigi khudongtiba thokdok amada ngasi Thawbal jilada mahiroi nupi macha ama laikidre amana sokle. Sangbidhan Dibas leibaki atay maphamsingda pangthoknabagum Manipurdasu hayeng school sing yauna paksanna pangthoknagani. Manipur Sangai Festival lisingani kunmangagi mangani chanba numita ngasi tongan-tonganba natkiba thawrang kya pangthokli amasung Manipur yauna awang nongpok Raija kharada Laisil kungna thagani hairi. Pau loijare.